ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯡꯅ ꯁꯥꯡꯅ ꯍꯥꯞꯆꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯔꯤ ꯄꯥꯊꯣꯛꯆꯔꯤꯕ ꯑꯩꯍꯥꯛꯀꯤ ꯑꯆꯤꯟꯕ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯁꯥꯡꯅ ꯄꯥꯊꯣꯛꯆꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ꯫ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯚ꯭ꯌꯨꯋꯔꯁ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯋꯥꯔꯤ ꯃꯈꯥ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯇꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯏꯁꯨ ꯅꯨꯄꯥꯅꯤ꯫ ꯉꯔꯥꯡꯗꯒꯤꯅꯦ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯦ꯫ ꯑꯗꯨꯒꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯌꯦꯡꯍꯟꯖꯒꯦꯅ ꯄꯨꯖꯔꯛꯏꯅꯦ꯫ ꯕꯣꯕꯣꯛꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯥꯏꯕ ꯀꯣꯏꯔꯦꯡꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯩꯁꯨ ꯀꯩ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯏꯕ ꯀꯣꯏꯔꯦꯡ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯣ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯐꯝꯒꯦ ꯇꯧꯏ꯫ ꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯔꯦ ꯍꯔꯦ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ꯫ ꯏꯕꯨꯡꯉꯣ ꯀꯥꯈꯠꯂꯛꯈꯤꯅꯨ꯫ ꯑꯩ ꯃꯥꯏꯕ ꯀꯣꯏꯔꯦꯡꯒꯤ ꯋꯥꯍꯩꯗꯨꯗ ꯏꯁꯥ ꯄꯨꯝꯕꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯩ ꯃꯥꯏꯕ ꯀꯣꯏꯔꯦꯡ ꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯀꯦ ꯇꯧꯕꯗ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯔꯛꯏ꯫ ꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ "ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯗꯤ ꯈꯔ ꯂꯨꯒꯗꯧꯔꯤꯍꯦ"꯫ ꯕꯣꯕꯣꯛꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯀꯩ ꯀꯝꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ"꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯑꯒ "ꯏꯕꯦꯝꯃ, ꯅꯈꯣꯏ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨꯀꯣ, ꯑꯩ ꯄꯣꯠ ꯑꯝꯇ ꯂꯧꯊꯣꯛꯎꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ, ꯑꯗꯨꯒ ꯊꯥꯡꯒꯣꯜ ꯑꯃ ꯄꯨꯊꯣꯛꯑꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯊꯥꯡꯒꯣꯜꯗꯨꯅ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯂꯩ ꯁꯥꯡꯅ ꯆꯤꯡꯉꯛꯏ꯫ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯥꯏꯕꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯄꯥꯈꯠꯄ, ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯗ ꯕꯣꯕꯣꯛꯅ ꯑꯃꯨꯛ ꯍꯪꯉꯤ, "ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯚꯥꯞ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ"꯫ "ꯏꯕꯦꯝꯃ, ꯑꯩ ꯇꯞꯅ ꯍꯥꯏꯒꯦ, ꯅꯈꯣꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯦ, ꯑꯗꯨꯒ ꯊꯥꯡꯒꯣꯜꯗꯨꯅ ꯂꯩ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯛꯑꯒ ꯆꯤꯡꯁꯤꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯊꯥꯡꯒꯣꯜꯅ ꯂꯩ ꯆꯤꯡꯉꯛꯏꯕꯗꯨꯒꯤ ꯔꯥꯎꯟꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ "ꯏꯕꯦꯝꯃ, ꯅꯪꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯍꯧꯈꯣ꯫ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦꯀꯣ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯛꯎ"꯫ ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔ "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯆꯔꯛꯑꯣꯏ, ꯑꯁꯦꯡꯕꯗ ꯑꯩ ꯂꯣꯏ ꯈꯨꯝꯖꯒꯦ"꯫ ꯑꯣꯖꯥ ꯃꯥꯏꯕꯅ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯠꯇꯅ ꯇꯥꯕ꯭ꯔꯥ"꯫ "ꯑꯧ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯇꯠꯇꯅ ꯇꯥꯏ"꯫ "ꯅꯨꯄꯤꯗꯨ ꯐꯤꯉꯧ ꯁꯦꯠꯄ꯭ꯔꯥ"꯫ "ꯑꯧ ꯑꯣꯖꯥ ꯃꯥꯏꯕ, ꯑꯁꯦꯡꯕꯃꯛꯀꯤ ꯐꯤꯉꯧꯁꯨ ꯁꯦꯠꯂꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯨꯕ ꯁꯦꯠꯄꯁꯨ ꯊꯦꯡꯅꯩ". "ꯊꯦꯡꯅꯒꯅꯤ, ꯑꯃꯨꯕ ꯁꯦꯠꯄꯗꯣ ꯑꯉꯧꯕ ꯁꯦꯠꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅꯤ ꯑꯃꯨꯕꯗꯨꯗꯤ, ꯑꯉꯧꯕꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯤꯔꯝꯂꯦꯟꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯕ ꯉꯝꯗꯗꯅ ꯃꯥ ꯅꯪꯒꯤ ꯎꯄꯥꯏꯕꯨ ꯉꯥꯏꯔꯤꯕꯅꯤ"꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯤꯕꯅꯣ? ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯩꯕꯨ ꯑꯀꯤꯕ ꯀꯌꯥ ꯄꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅꯅꯦ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯃꯟꯗꯅ ꯑꯩ ꯃꯥꯕꯨ ꯀꯤꯕ ꯐꯥꯎꯗ꯭ꯔꯦ"꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ"꯫ ꯑꯣꯖꯥ ꯃꯥꯏꯕꯅ "ꯍꯥꯏꯒꯅꯤ, ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯅꯪ ꯃꯤꯀꯨꯞ ꯈꯔꯗꯤ ꯉꯥꯏꯈꯣ. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯅ ꯅꯪꯕꯨꯅꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ. ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯑꯦ. ꯃꯥꯅ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯕꯁꯨ ꯅꯨꯡꯗꯥꯡꯈꯛ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯃꯥꯅ ꯅꯪꯉꯣꯟꯗ ꯎꯠꯄꯒꯤ ꯁꯛꯇꯤ ꯃꯉꯣꯟꯗ ꯂꯩꯇꯦ. ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯦ. ꯍꯧꯖꯤꯛ ꯃꯥꯅ ꯎꯠꯄ ꯉꯝꯒꯗꯧꯔꯤꯕꯁꯦ ꯅꯨꯡꯗꯥꯡ ꯈꯛꯇꯅꯦ. ꯅꯪ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯁꯥꯟꯅꯊꯣꯛꯄꯅ ꯐꯔꯦ. ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯁꯣꯏꯗꯅ ꯍꯪꯖꯒꯦ. ꯑꯩ ꯃꯥꯅ ꯄꯥꯝꯃꯤꯗꯣ ꯀꯔꯤꯅꯣ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ? ꯐꯔꯦ ꯐꯔꯦ, ꯑꯩ ꯃꯥꯒ ꯎꯅꯅꯕ ꯁꯤꯜꯂꯒꯦ. ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯗꯣ ꯇꯧꯔꯁꯤ. ꯅꯪꯅ ꯈꯪꯖꯤꯟꯒꯗꯕꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯪ
ꯑꯀꯤꯕ ꯑꯃꯠꯇ ꯎꯠꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯀꯤꯕ ꯎꯠꯂꯨꯔꯕꯗꯤ ꯃꯥꯅ ꯅꯪꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯅ ꯄꯨꯈꯤꯕ ꯌꯥꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯐꯅ ꯀꯤꯔꯕꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯎꯠꯆꯔꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯃꯥꯒ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯑꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯃꯠꯇ ꯌꯦꯠꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯉꯥꯏꯈꯣ ꯇꯞꯊꯈꯣ ꯐꯤꯡꯒꯠꯄ ꯌꯥꯗꯦ ꯀꯤꯕꯁꯨ ꯌꯥꯗꯦ ꯁꯧꯒꯠꯄꯁꯨ ꯌꯥꯗꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤꯗꯣ ꯅꯤꯡꯊꯤꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯒꯦ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯠꯇꯅ ꯀꯞꯂꯤꯕꯤ ꯃꯍꯥꯛꯇꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯩ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯉꯥꯏꯈꯤ ꯑꯆꯪꯕ ꯄꯣꯠꯂꯝ ꯕꯣꯕꯣꯛꯀ ꯏꯗꯣꯝꯆꯥꯒꯅ ꯂꯩꯔꯨꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯅꯍꯥꯟꯈꯩ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯔꯛꯄ ꯍꯧꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ꯭ꯔꯅꯦ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕ ꯇꯥꯏꯌꯦ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯠꯇꯅ ꯀꯞꯄꯤꯕ ꯑꯩꯕꯨ ꯇꯠꯇꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯑꯩ ꯂꯩꯐꯝ ꯌꯥꯝꯅ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯥꯒꯤ ꯃꯁꯛ ꯎꯍꯟꯕꯤꯔꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯎꯍꯟꯒꯅꯤ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯄꯨꯝꯅꯃꯛꯁꯨ ꯁꯣꯜꯂꯒꯦ ꯅꯪꯁꯨ ꯃꯥꯒ ꯎꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯃꯥꯕꯨ ꯎꯅꯅꯕ ꯔꯦꯗꯤꯗ ꯂꯩꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯟꯕꯤꯔꯣ ꯍꯦ ꯅꯤꯡꯉꯝꯗ꯭ꯔꯕꯤ ꯊꯋꯥꯏ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯅ ꯃꯪꯋꯤꯡꯅ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯪꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯠꯇꯅ ꯇꯥꯍꯜꯂꯤꯕ ꯀꯔꯤ ꯄꯥꯝꯃꯤ ꯅꯪꯒꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯂꯣ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜꯂꯣꯝꯗ ꯆꯠꯈꯤꯕꯒꯨꯝ ꯐꯥꯎꯏ ꯑꯩꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛ ꯍꯦ ꯅꯤꯡꯉꯝꯗ꯭ꯔꯕꯤ ꯊꯋꯥꯏ ꯑꯩꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯒꯅꯨ ꯅꯪꯒꯤ ꯅꯤꯡꯉꯝꯗꯕꯗꯣ ꯀꯔꯤꯅꯣ ꯐꯣꯡꯗꯣꯛꯂꯔꯣ ꯊꯣꯛꯂꯛꯑꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯅ ꯅꯪꯒꯤ ꯇꯣꯡꯖꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯊꯣꯛꯂꯛꯑꯣ ꯑꯁꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯇꯝꯅꯔꯛꯈꯤ ꯐꯅ ꯀꯨꯏꯅ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯛꯈꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯎꯔꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯏ ꯈꯨꯗꯣꯝꯕꯤ ꯁꯤꯡꯉꯒ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯀꯔꯤꯒꯤꯗꯃꯛ ꯏꯕꯨꯡ ꯑꯁꯤꯗ ꯀꯣꯏꯅꯕꯅꯣ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯒꯦ ꯍꯥꯏꯌꯨꯅꯤ ꯏꯕꯦꯝꯃ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅꯦ ꯑꯩꯒꯤ ꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯇꯣꯃꯥꯟꯕꯨ ꯅꯈꯣꯏꯅ ꯑꯃꯨꯛ ꯇꯥꯍꯟꯕꯤꯌꯨ 이봉호, 넌 부터 말하지 그나마 가보. 강이, 어쩌마이봐. 부부도만이. 아이는 바라다 내려부터 아두기 용보. 이베마, 넌디 거리기 도만 뭐 학교 놀이고. 어쩌마이봐. 아이디 와리도 하는 강이. 아이 리즈게. 아시아가 어쩌마이바다 토끼바 와리 코디모 리람미. 어쩌마이구나. 너희는 리바 와리 신나디. खरदी लुगदौरी मतौ करमना तोमानबो अखोइना लमन खुंगनी फारे अखोइ वखल खरदी थादब मथौ ताइ अदुबु नुपि मसासिगी थवाइसिना पेनबा अखोइ लमनदि खुंबु ताबने अदुना इबुंगो नंग तोमानगी युमदा चलो अइना ओजामाइबा अइ पुपु तोमालु युमदा चपदे अइ सुंगमोय अइ पुपु तोमालु की युमदा अइ अहिंगनेबा अइ सुंगमो ओजामाइबना लेक्तब यादबने नंगना लेक्तबदि कनाना लेकनी नुपि मसा असिगी लमन नंगना नतना कनाना सुखुमंगमो अइना ओजामाइबा अइबु अहिंगनेबा हाइबा नतबा अतोपा अमोइना हाइबियो अइ युमदुदा अहिंगनेबा अइंगमो अइ युमदुदा संगबदि अइ सिगेदबा माले इबुंगो नंग कैसु तोरोये नंगी नसा कनजनबा अइना सोइदना हाइगनी अदुगा नुपि मसा असिगी मागी पामजरीबा माना पेंद्रिबा सिंग असे नंगना अमुक्तंगदि पांगथो नंगना पांगथोक्त्रबदि
ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯅꯪ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯄꯥꯡꯊꯣꯛꯂꯒ ꯑꯩꯈꯣꯏ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯐꯠꯇꯕ ꯄꯥꯝꯖꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡꯗꯒꯤ ꯀꯜꯂꯁꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩ ꯏꯁꯥ ꯀꯟꯖꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯗꯤ ꯅꯤꯡꯉꯝꯍꯧꯗ꯭ꯔꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯄꯨ ꯇꯣꯃꯥꯜ ꯍꯣꯏꯗ ꯆꯠꯈꯤ ꯄꯨꯄꯨ ꯇꯣꯃꯥꯜꯅ ꯑꯩ ꯆꯪꯂꯛꯄ ꯎꯕꯗ ꯏꯁꯨ ꯂꯥꯛꯏꯕ꯭ꯔꯥ ꯑꯩꯅ ꯄꯨꯄꯨ ꯑꯩ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯒꯦꯅ ꯂꯥꯛꯏꯅꯤ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯑꯩꯅ ꯄꯨꯄꯨꯗꯤ ꯉꯁꯤꯗꯤ ꯀꯩꯝ ꯆꯠꯊꯣꯛꯎꯔꯣꯏꯗ꯭ꯔꯣ ꯄꯨꯄꯨꯅ ꯆꯠꯂꯔꯣꯏ ꯉꯁꯤꯗꯤ ꯌꯨꯝꯗꯅꯦ ꯂꯩꯔꯗꯕꯅꯤ ꯂꯥꯛꯑꯣ ꯆꯪꯉꯣ ꯏꯁꯨ ꯋꯥꯔꯝꯃꯅꯤ ꯑꯁꯨꯝꯅ ꯑꯩꯒ ꯄꯨꯄꯨꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤ ꯄꯨꯄꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ 이슈고 깨깨자니게 부부 선비게네 나빠디 가마이 떠리바 아이나 부부나 아코바바 항악보다 아두다 토끼바 토도 코디마 아이나 부부 들리라메 부부 바바다 호지 리마냥 까나 럭터리 아이 힘데 이탄다 레이바수 이샤이 동다 하이나자다밤 파오레 부부 코이데 레이게수 레이닝데 아두나 아이 부부가 마tam khara 레이게나 라이네 호이 낭나네 레이닝이바 마tam데 파올라요 후이게시나 마로 마콩바네 부부 후이나가 kapado mamita lai uboni kainaga hainodana hainai masidi sumna khongbanida kappanate o pupu ahinga huiga kapokda aidi amni kije atuna pupu horendi pupu ibani tuminasiko kaidowe habanone na thanda tomduba pupu khangde talleba pupu gi ibani horen tuminase hoi isuna bu pamadi hekta tuminara loirese kemta khaluni isu sidi pupu lei sidi ken kirunu hoi pupu asumna pupu na ai dama kari no khara horoga ai bu pije ai pupu na pije bedu sana ithanta wakhanda khanja pupu nang ai buwarau ganu ko ai na ngasi pupu da zathaga dori bathabak sing ase pupu nang bunu sida bagi nate pupu na tawru wa patta basingdo adugi mahini na khanbiyu ko pupu nasu landi lankidabane ai khantharubada miludagi pirang sinthare pupu na ingonda hange isubu kaidorage namitagi napi tari tubo pupu lesidi kopkonose aina pupu ngasidi milu pirang sisu sinthara kanu yade ngasidi thawai sam nungaite pupu sese kesu khanjalu nuse pupu su lesidi lao se phajana satho ase aina sana pupu siam nungsi hoi isu sune pupu niam nungsi jasalo asumna aina sabado pupu na ngaibi matam na chatkibana nungdangi matam oire aikhoi chai sing charba matungda pupu gi phumungda aiga tumna basangki pupu na bunga ngisidi isuda ipuno wari melige aina huipu liyo yengo nakhuyda angang oyebani phattaba thabaksing tawge khangano tungda ningam oidaba thaba kaidonungda khuthagi khangano ngasi pupuna ne asumna lelibase aigisu asoiba amakidama lelibane pupuda tholiba pupuda tariba dasasing ase nangondadi tadana bohonongko aisingana pupu kaino pupuna haise aidi makok mai amta samnadre pupuna hainingibado wari oine libiyo pupuna isu sidi hoi ligese aisu nakhoi dungna tawrungi yamna ngawrokhe aigisu inaw nupa ama leirame aiga saksa manaba ibani ma faibokni kariguma matamdasu ibani yamna khane kariguma matamdasu ibani yam nushine adubuma nasidi aibu thadokhtuna chatkre ngasi aina leiriba yumse aigi inaw phaiboktugi yumdane aina mohange pupu matau karamna lekhidabano aduga pupu nasida ai gyan tadre pupu aigi inaw nupado phattaba miyoi kharana hatkibane ai khangdreda kamaina isuda wari seligidabano farese aina haigadabadi nasana ningam oidaba thaba amukhana tawge khangana tomo
ꯑꯁꯨꯝꯅ ꯑꯩꯒ ꯄꯨꯄꯨꯒ ꯇꯨꯃꯤꯟꯅꯈꯤ꯫ ꯑꯩ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯒ ꯄꯨꯄꯨꯅ ꯇꯨꯝꯕ ꯑꯩ ꯉꯥꯏꯈꯤ꯫ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯄꯨꯄꯨꯗꯣ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯦꯞ, ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩ ꯄꯨꯄꯨꯅ ꯐꯖꯅ ꯇꯨꯝꯈꯤꯕꯗꯣ ꯉꯥꯏꯔꯒ ꯂꯩ꯫ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯇꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯦ꯫ ꯄꯨꯄꯨ ꯏꯁꯤꯁꯤꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈꯤ꯫ ꯑꯩ ꯄꯨꯄꯨꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯨꯏ꯫ ꯑꯩ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡꯗꯨ ꯄꯨꯔꯛꯂꯒ ꯄꯨꯄꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯛꯏ꯫ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯣꯅꯣꯂꯣꯛ ꯆꯦꯅꯦꯜꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕꯥꯔꯥꯒꯤ ꯌꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯄꯤꯁꯣꯗ 9ꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯃꯣꯅꯣꯄ꯭ꯂꯦ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤꯗꯃꯛꯇ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯃꯈꯥꯒꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯀꯌꯥꯁꯤꯡ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯥ ꯇꯧꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ Thank you all.